Loyalam E-PAO tabi bakutima po Hitrang Susmitana Namitangi Pao Pizari Ahan Bida Parto the headline. Naga Khunsingda Changba Yaroi Haina Micham na Thingkhibagi Mayokta Arna Sangsak Khulenda public gari Thingkhibagi ngasi pangthokani toramba NEET UGC gi exam paper leak orapadagi cancel tawkhre CBI da thizina basina khre me tara manga da CM Micham Chuchampur da lakani hariba program asida KNO amasung ZRO yaudana ba wari blaukhre pau sanduna pijari Naga Khunsingda Changba Yaroi Haina Micham na Thingkhibagi Mayokta Arna Sangsak Khulenda public gari Thingkhibagi Ukhrul amasong Kamjong district ta hauzik kuki amasong Naga anigi marakta ungkhanabagi thodok tholiba asigi marakta Assam Rifles na Micham nai haina thabak tawi haina Tangkhul gi yamlaba nupisingna lambi gi mafam kayada Assam Rifles ki gari thingbagi laman khumba manba mongda ngasi ayuk pung 10 taba matamda Imphal Phongyar highway gi Sangsak Khulenda Assam Rifles na lambi asida chathok chasin tawriba public ki gari thingduna thamkhre thodok asika mari lenena social media da thaglakiba viral video amada mamai mamet khumba Assam Rifles personnel singna Imphal Phongyar highway da lakpa gari thingduna thamki thodok adu da passenger singi makhedegi kari gi damakta Assam Rifles na lambi asida chathok chasin tawriba gari thingbagi maram kari gino haina ungkhatnabagi thodok kaya su thoki Thodogagi matang dasu security personnel singna camera kapadasu athingba pikhi loinana makhoi masak khangdanaba haduna makhoi gi mark sing adu ngaihak leitana sem saba ui duty toriba Assam Rifles gi kangbu adugi makedegi makhoi gi convoy amasung mafam aduda thinglaga thamliba gari sing adugi matangda ngangnaba singsu takhi public ki gari sing adu lanai gari sing khamduna thamliba adugi matangda maram amata pikhide atopa pawgi source amanadi Indo-Myanmar border rom da lakpa Assam Rifles ki convoy ama yamlaba nupi singna Phongyar headquarters ta khamhallaga namduna mamai leraga halankhre sorde Kamjong amasung Kamjong district lakpa Assam Rifles ki gari sing ngasi ayu angambada Maslem village ta yamlaba nupi singna thatana thamki hari me tara manga da CM Micham na Chuchampur da lakani hariba program asida KNO amasung ZRO yaudana ba wari blaukhre Tha asigi tara manga da Chief Minister Yumnam Micham Chuchampur da khongchat pangthokani hariba asigi matangda ngarang nutel pung ani taba matamda ZRO gi president gi yumda Kuki National Organization KNO amasung Jomi Reunification Organization ZRO gi oiba joint meeting ama pangthokre loinana mifam aduna hariba program asida lupsing asina sarup yadanaba mat amata oina warep laukre hari mifam aduga mari lenana KNO amasung ZRO gi maikaidagi thadorakiba joint statement amana haribana social media singda hairiba WhatsApp channel Facebook page amasung WhatsApp group na chingbada kanglup singi marakta yengthinabagi matangda wafam kaya sandorakliba aduga mari lenana organization asigi oina joint monitoring cell ama semba yauna masigi matangda loop ani asena jointly oina press statement thokpa haina suyana ki mifam aduna makhatana lisingani kolhomdoi gi me ahungi matungda legislature konana ba union territory ama sembagi matangda lokhiba common oiba political goal adu hojiksu ahongba amata leitana lengdana leiri Kuki Josing asi common nomenclature oiba kangbu amani haiba hariba asigi matangda jomi singna hojiksu yanindri adumapu hariya asigi matangda mathangi meeting da table toba haina suyanaki zomi gi leader singi makedagi suggest tawkhiba amada Kuki zomi term asi makhoi gi oiba common political movement adugi basis ta amana amabu ikai khumnaba amaga loinena sizinabani hari ngasi pangthokani taramba NEET UGC gi exam paper leak warakpadagi cancel tawkhre CBI da thizina basina khre ngasi lebak asigi oina chahi asida MBBS tamnaba NEET UGC 2026 exam pangthokani haina tawramba adu Rajasthan da paper leak warambadagi yethokre thodok asiga mari lenana National Testing Agency gi maiketagi phangdokhibada exam asigi damak paper leak oire hariba asigi matangda mari lenaba law enforcement agency singna information sing collection tawrama matungda pirakpa report ki matung ina exam asi yethokibani exam asi nongna pangtholagani lakadarba nimit khrani asida exam asi kari nimita pangthokani habidu laktholagani hari chahi asida MBBS tamnabagi damak ngasi NEET UGC 2026 exam asida lebak asigi oina punna mahairoi lakoni thoirom thanaba thorang tarung khibani exam asigi paper Rajasthan da leak oire haina phongdona rakhiba adugi matangda state police ki special operation group na thijelaba matungda exam asi yeithokhibani exam asi tawgada ba namit humni gi mangoina na khuna iba question set ama leak oithorakhi
exam asigi punna mark chatraka kungi manungda mark chatruklomgi question chamaga nifudi NEET UG 2022-26 da hangnaba same sariba aduga handwriting da leak oirakliba asiga manai hari State asida LPG amasung thaugi award palere haribadu aranbani haina director na phongdorakli State asida LPG amasung petroleum product ki award palere haina phongdorakliba asi aranbani thawong asi consumer sing amasung miyambulana lamjingba aranba pauni haina CAF NPD gi director Yumnam Nelson thador pachirol mana hari Chirol asina makhatana haribana state asida LPG petrol amasung diesel gi award palete habisi state level coordinator Indian Oil Corporation Limited na confirm tawre state asida LPG amasung petroleum products sing asi stock ta marang kaina leiri loinana state ta hariba polam sing asi supply tawbagi thabak asi yamna smooth oina chathari state asida LPG amasung petroleum products sing asi stock ta marang kaina leiba maramna award pa apan ba amata yauduna consumer sing amasung miyamda yanthopagi thabak tawri maramaduna miyamna panic buying natraga karisuna tabada petroleum products sing asi paishinuna thamba tawbidana ba department gi maikedi consumer sing da appeal tawri asigumba thawong sing asida khudong thiba thokhan be yai kanagumba singna hariba polam sing asi paisinduna black market na chingbagi thawong sing chatharabadi chapchabe action lokhakani petrol amasung diesel sing zarikanda lobagi oinadi athingba thamli hari kohorna phongdoki ba pham adu kokomina condemn tawrakli Kamjong district ki Myanmar ga tainaba khul ahumda Myanmar da best oba Kuki National Army Burma KNAB amasung group asiga chaminari ba Kuki militant singna tha asiki tareta drone sizinaduna amadi nomai kapsinduna attack chathaduna yum khaya mai thabagi thodok kamari lenana kohorna phongdoki ba wafam coordinating committee on Manipur integrity kokomina akan mamongda yaning da phongdorakti kohorgi wafam asi Indo Myanmar border khundariba yalho phuruk khunja singda cross border terrorism chathariba Kuki militant singna tatana orpi nebiriba asigi ground reality thaidoknaba honabani haina kokami gi IPR subcommittee gi convener PH Shamcha na khuyek biduna thadrok pacholamna phongdorakli Kamjong district ki attack foreign aggression na te haina home minister Govindas na phongdoliba wafam yaning de haina working committee na phongdorakli Kamjong district ki manung chanba namli wangli amasung choroda handak Myanmar da best oba KNAB na attack chathaki ba thodok adugi matangda Home Minister Govindas kothok jamda thodok asi foreign aggression na te haina phongdoki ba adu akan momong da yaning de haina Tangkhul Nagalong working committee na thadorok pa chirolama na hari Chirolasina makhatana hari badi Home Minister na phongdoki ba wafam adu yamna laibak thiba amani thawong adu Home Minister na Kuki narco terrorist sing adu phongna lotsin na bohona bani Home Minister na phongdok lam khiba wafam aduna miyamda chamam hanbadana tana attack aduna maram oiraga mayum makai lanthum kaya mang taktuna awawa mayokna riba Tangkhul Naga singda akaiba pibani thodok adu da KNAB na lamkhai lana changsilaklaga chathakibani haibagi mena uba saki sapon kaya sulairi masigi mathakta Assam Rifles na KNAB gi makhutagi haukiba me mapanda makhoina faduna pukhiba Tangkhul Naga nupi ama rescue tawkiba aduna thodok asi foreign aggression ni haiba mayek shengna taklabani nupi adu KNAB amasung village volunteer Eastern Zone gi kangbuna namli dagi faduna pukhibani masigi mathakta me tarit ki ayu anganbada thodok thokiba thodok aduga mari lenana Kamjong police station gi FIR number 0505 2026 CSD PS ki makhada register tawkiba adu su moto case amadasu matung inna KNAB ni chingnaba afaba makhagi khulai sing paiba miyoi yankhai humpuromna Choro village ta Indo Myanmar borangam khailana changsilalaga terrorist ki attack adu chathagibini haina mayek shengna pali asigumba khudam changdam kaya lerabasu Home Minister gi maikidagi thodok adu external aggression natte haiba karamna haigadoribano haina phongdorakli Kamjong gi khunja singna Assam Rifles sing border area singdagi lauthokiba pamli tha asiki taret ke ayuk anganba Myanmar da best oba Kuki National Army Burma KNAB amasung People's Democratic Front PDF ki cadre singna Kamjong district ki Myanmar ga tainaba namli wangli amasung choroda nomai kapsinduna amadi yum kaya mai thaduna attack chathaduna khunja singda ot neiba tawki amadi Assam Rifles na su chathaki ba attack aduda sarukya ki haina khunja singna mara Thingkhre haina Ukhrul Times na report tawri adobo Assam Rifles na di Khunsing aduda rescue operation chathaduna amadi mafam sing aduda santi amasung security leinaba patrolling chakhi haina phongdoki ba laikhrai Ukhrul Times ki report asina makha taraduna choro khulgi village chief Fungraingam Asari
Dalauba, Media interview amagi matung inna tha asigi tareta namli wangli amasung Choro Khulsingda Chathakiba attack adu KNB amasung PDF ki cadre singna chathakibani haibasi Khunja singna min uhoba thodok shini militant sing adu KNB amasung PDF ki cadre singni haina sak tak chakhibaga lonena mamangda NSCN na makhoi gi cadre sing hat khibagi video sing Khunja singda utuna thodok adu gi laman khumbani haina phangdokhi numit adu gi attacker sing adu uniform sing shiali makhoina pariba nongmai gi maton singda angang ba riven sing loina ki haidi numit adu da militant sing adu Khunsing asi form the question duna thamlaba matung attack sing adu chathakibani haidi Asarina Makhatana Hai, Assam Rifles sing attack adu da yaukibra haina chingnaba lei hariduna Khunja singna numit adu da Assam Rifles ki leiriba maphamlom da gistu nongmai kapagi makhol sing taki haidi Hemanta Biswa Sarma Assam gi Chief Minister oina wasak laukhrai Assam State Pangthokiba Assembly Mikhalda BJP gi luchingba National Democratic Alliance NDA na yamna chauna maipakhruba matung Hemanta Biswa Sarma nangasi state asigi anirak shuba Chief Minister oina wasak laukhrai Guwahati gi Khanaparada leiba Veterinary College Ground da Pangthokiba wasak laubugi thoramda Prime Minister Narendra Modi, Home Minister Amit Shah, Defence Minister Rajnath Singh, Union Minister Nitin Gadkari, Senior Leaders sing amasung mapan lebaktagi lakpa representatives sing saruyakhi. Hemanta Biswa Sarma Assam gi Governor Laxman Prasad Acharya Arun bangakpagi amasung office baibagi wasak laukhi. Masagi chahi yangkhaitare suraba Chief Minister Hemanta Biswa Sarma asi Assam gi non-Congress leader ama oina state asigi hanjin anirak suba Chief Minister oiba ngamkhrai seat chamaga kuntaruk leiba Assam gi mikhal aduda BJP na seat marfuni toi fangki amadi party asiga chaminariba Ahom Gan Parisad AZP amasong Bodoland People's Front BPF na seat tara fangki Housing State istinda NDA gi seat chamaga ani leikhre Assam gi mikhal aduda Zalukbari SC da mirep oikiba Hemanta Biswa Sarma na mikhal aduda mahaki naknaba lamba dagi bot listing marfu mapan rom helaga maipakhibani hari arubada maruba paw amukan pizari Tangkhol Naga Khunsingda AR Changba yaroi haina miyamna Thingkhibagi Mayokta AR na Sangsak Khulenda public gari sing thingba hokhrei ngasi pangthokani toramba NEET UGC gi exam paper leak orakpadagi cancel tawkhre CBI da thizina basina khrei May 15 da CM Camp Chana Chuchampur lakani hariba program asida KNO amasung ZRO yaudana warip laukhrai Matang asida loyalam E-PAO na namitangi pau bibil lezari tabili bakutimapu amuka hina kurumjani